Hi mayam ngasidi akhoi Chorpon Thongba Hei Thongba ko sajibu nong mapamba cherauba gida aina thongkhibani mayam da share tawjage mayam gisu thong leiramni adubu aina sigi Chorpon Thongba se adum smaina heta thongba se hawen thongjabane do Chorpon je koina frozen da thamjabane yamna di kuidriba frozen da thamba pot ni ko adu masi phajana lokthoaga koina chamthokpirani hana ju chamgrabane frozen thamba matamda aduga kehani phajana chamthoaga koina mase kehani slit naina phajana kakthak pirani ko marirak mangarak thoaga khogi Chorpon amada aduga ghee kitang hapani pans da ghee kitang sida akhoi kali jira ga hop ka se hapaga ngobirani jira hapasu yai adagi makhal mathel na hapning ba hapasu yai adubo aidi kali jira ga hop kadang hape manam nungshibagi aduga adu phajana ngobira kan sida kitang maphon tarakpagi tanja sida koi ising je mo hapani ising je hapaga ngasagi sagolakpagi tanja sida chini hapasu yai adubo ai sida chini angang ba hapsare chini angang ba se hapa loira kanda kogi thum jena kitang balance songna baneba adar aina thum kogi kala namak siga kogi gulmurish sugai basiga hapchare moro kitang hapasu hawbane ba aduga loiram dai da kogi phadigom chai bagi tap tane nungsidak sa hapiyo yamna hawbane mayam su try to biyo mathang